Mathang Manau Naina Nainari Revelation series Asita Nasidi Revelation 19 Part 1 Episode number 42 Title Na Christ's Bride Christa Gi Kaina Hairiba Asigi Maram Daikoi Karana Namda Simaro in Revelation 19 Asina Prabhu Jisun Ani Shuba Lakpa Adugi Maramda Masigi verse 11 Dagi Makataba Asida Nainari Nasina Eko Yang Menasi verse 19 gi 1 to 10 da kari laibra haibasi gi maramda koina mamangda ekoina Babylon gi mangonda phangadaba dandi China ma ki matungna chaminaba adugi maramda ekoina yengre ngasisu ishon adugumba missing ishorgi missing hatlaiba otnaiba missing aduda dandi piba adugi damak sagada kari tawi haibase ekoi amu yengminasi ahanbada ekoi ishora pathana tokse Sagamalem Taibangpan Prithvi Asibu Sambiba Ingam Ngamba Ipa Isho Naku Hingai Litana Takasari Equina Matang Manau 9 Revelation chapter 1 Degina Equina 19 Power Nainazare Masida Nahana Aki Asumba Bible Asumba Kia Equida Tapi Tambiri Sigina Mutakanza Tagasari Nasijuipa Nahana Naki Mishibu Ot Lake Bahat Kiba Missing Aduda Mokoida Patik Sabadandi Piviba, Adugi the Mosargada Amsung Nana can be crab mission Harauba, Aduga Christagi Kainakari, Kanano Egani, Haiba Sigi Maram da Equina Kaitang Nagadori, Masidan Nahaki sang up at Hawaii sang with the Sangpitana, Pop Silvan and Nine and Kudima, Naki and Bigi Matin and Bio Tari, which now couldn't do Sunana board. Pinabio, Prabhu Jesu Christa giving the Kurumzari. Amen. Equina chapter Sida Equina Yamna symbolic Ebe Yamna Yauti, Aduni Cham Equina. Paminabay, Masigi incident ase, Aroiba Matamda Prabhu Jesu Christina Lakring Mamana Tokadamne, Aduga 19 Degi Prabhu Jesuna Nishuba Lakwa, Dugi Toli verse Matangi chapter 20 Dana Millennium Ni, Millennium Asidana, Prabhu Jesu Christina Nishuba Lava Matunda Sargada, Sahi Lising Amakari Togani have the Maramda Iri 21-20 Dudana, Madugi Matunda Millennium Matunda Kari Wagini. Anova Prithvi Anova Sarga Akoigi Prithvi Sida Lakwa recreation Asinasing Madugi Maramda Lady Snausa Quingasi Am the Paminasi 19 verse 1 to 4 Christian Chalase. After this thing I heard a great voice of most people in heaven. Sargada mi Kiamarungi Kondentaba Aina Taki Heaven Sargada saying Hayden Alleluia. Hallelujah, praise the Lord. Ishobuthagatunako. Hallelujah, Haiduna. Salvation, Arangkubam, glory, Matik Mangan, and honor, Ikai Kunaba, and power, Sakti, unto the Lord our God. Aikogi Ishor, Aikogi Prabhu Jesu Christa, Punama Arangkubam, Matik Mangan, Ikai Kunaba, Sakti, Asina Singwaja Punamag lay hai. Verse 1, the Harib say, Aduna Sargada mi, Amna lay heavy. Mi Kapungi Kondentai. Hide by missing a Sinakaidori Ishoba Tagali, Karigidam Ishoba Tagatano, Hibes a quick burst today, English burst to die. For true and righteous are his judgment. Ishor Maramdi Mahaki Wan, Ishogi Wan sing, Adi when a dandy piba, Mina Tauba, Adugi Pangam Topoto Pangan Biba, Adugi Wayanba Asidi, Asumba, Amasung Dharmase, Bani Havni. For he had just the great whore, Oktabinupi, Babylon, the great apostate, a whole Roman Catholic Church system, Maki Matu in the Saminate Wessing, Makoi Adubu Mahana Wayale, which did corrupt the earth with her fornication, Maki, Marumbi Thamba, Oktabatamna Prutibi, as a mollatly havne, Mahana, Ishogi Church Nehariga, Dying Pan Baki, the lady was sarcastic, as a Saminaba, Makoi Maki philosophy Aduna. Punna Smai Chatlaga Mishing Asida Aramba Taki Tambiba Taruga Prithvi Taleba Mi Kudim as a Nahonba, Naholaga Mana, Nomajna Mikurum the Yadeka Haiba, Asina Simba Prithvi the labor missing and Puda Kurumamba, Adugumbudo, Admaitaro Prithvi the Nahonba, Adugumanupido, Adugu Shoresum Nawalene, had advanced the blood of his servant at her hand. Adun Mahana Hat Kiba, Magi Manashing Adu E. Domana Laman Kumlay Avenue. Ado Roman Church na hatkiba Christian je asukimati yame koina 538 and 1798 hatkiba mi masing aduga aroiba matam da zu ishorgi mishingbu haningai gi tamu khonaba asi aduda natana mi kya brumsu mahaki plan matung na mi kya brum halabane thawai da ko
aramba lambi da lamjinga ga prithibida laiba mi khudum mai matung ingadorini sargada sattaba mi chingye punam asi hape gi ije ko mangonda pigidrme adugi damone aduna mahangna taukiba fattaba thabo adugi damang mangonda chap chabo waina da pibire aduna ishor nangdi sumba dharma chemni habina masida makoina sargada laiba mising ishorna kanbi khraba mising asina harau nungai ba phungdu ili haina verse 2 dai yamna mayek senge. And again they said makoina harami Alleluia, Alleluia, have they praise the Lord, and the Hallelujah have ni shobu thagasi have ni, and her smoke rose up forever and ever. Mahakpu sakpagi mai ase adum matam khudimuk oina kai hami adu bai khona mamang dasu sermon mai na semjakre adudi sarga ikona norok habse matam khudimuk oina saktuna leikitra hami madu lairoi maramdi sodom gomra ase mai chakbase lomban aidana sai hai adu hoji phaw sodom gomra sakte masigi athri magi pibam thokpa dandi ado piraga haidaba phattaba mi adubu ut on dribo sakpaje masibuni ekona forever and ever na paibana haribse maduni mapu sirba matamda ut olaba matamda adum loikrani bible gi description is man pibni. And the 24 elders and the 4 beasts fell down and worship God that sat on the throne. Singandas in the Pamliba by Shorbu Makoina Al Kunmari Amasung Sa Mari Kuna Mamanga Sunay Nakre Sa Mari Sikanano living creature ni Makoji Mingatani Aduka 24 elders Siju Prabhu Sukita Siva Matana Hingat Kiba Ekona Enoch Elijah Yauruga Moses Yaruga Hingat Kiba Mishing Adubuni Ataidi Kanakanano Haiba Kangbungamdre Bible Takrabnina Makoini Amen Hai Makoina Su Tagalame Maramdi Makoi 24 elder aduga 4 beasts lairibse karigino ishorgi mateng pangna ba habdi ishorgi achumbado makoina sakhesu oiribni ishona tori thabuk tu makoina oiribni ishorgu thagani agi demo makoi lebni haibase ekoina kawgumsi aduna ekoisu aroiba matamda ekoina hoji ekoina ishorgi achumba inbagi demo ekoina awanang camera nangba taraga jusina awsan min ekoida thina phuba yai harpa yai khirtan jangbi adu madugi dandi khudimado ishona hayeng makoida pigini aduni ekoina karisu warning ai leite habsin ekoidi achumbado achumbagi damak thona phana lepa ranba aduda chatingai koi honamina si habsine aduna koina aranba church ki system makoina aranba takpi tambi buduga loina na saliba missing ado madusu makoi dandi phangani habsine koina 19 gi 5 6 amukoi changchan minersi. And a voice came out of the throne singasan atutagi khonjel ama tholai saying, praise our God, so ekoi show thagasi all his servants maki manaising ye that fear him mabu kibasing both small and great up so apikudema shobu thagasi ham maramdi shobu thagatuda matik jai ishona tawriba thabu kudimakse afaba ngaktani ekoi miyoibana saitana habigi matungna ifadamna pap thokre ekoi pithibda lakraba ekoi kudimusu pap thokre masidagi kanbiningai gidamo prabhu jesu christa bu ipai shona thabiraki cross ekoi na pugodaba pap kitandi kudimo prabhu jesu krishna pubiki aduga ekoi na hojikti prabhu da thajabaki mapana arang khobomse ekoi da free gift pire ekoi gi phattaba thamoi se prabhu ki thousand grace ki mapana loina hongdo ko koi inong no mi pi Bibi ekoi arang kubam phangningai gidam ishona hujju pibiri thawai sengba thabiri punamak honaba yaba punamak se honari aduga ekoi gi misingbu ishorgi misingbu dandi piba harpa tupa aduga misingbu norokta salan ningai gidam saitan thembada tariba mi khudimang aduga saitan gi mathak amasung mahaki matung inba misingi mathakta ishona dandi piba punama asigidama kone ishoba thagabam thoi maramdi mana tauba aina taubadugi matung ina phangbani aina afaba tawre ishona free the pibi garang khubam se logjadragadi aikoi norok phangbada matik chabani. And verse 6, and I heard as it were the voice of a great multitude achauba miyam amagi khonjen gumna itarami as the voice of many waters samudra isingi irau khol tanik pulai isingi makol gumna tarami as the voice of 80 thundering akanba nong khakpa lawbiki makol gumna aina tarami saying hai Alleluia ishobu thagasi for the Lord God omnipotent ran maramdi mapu ibungo ingam gambe ishor mahana omnipotent ati all powerful yamna saksiyamba ishor mahana pali hamni
sinapsa akhona ujik karisu kininga lite tayang panda lebde ishor amana palei punama asibu yengbiri mahaki aningba atung apamba dugi matingna punamak tawribani setana tawriba tabu khudimbusu loina ui mahaki matung inba mising na tawriba tabuksing ishorna loina ubi habse akhona kawgumsi akhona karisu kininga lite maramde ishorna palei punamak mana tawba adugi matingna phangani akhoi prabuda chena thajabigi mapana prabuda naptuna laise aduguma prabu thagatpa aduga ipa ishorbu thagatpa mising adugi manungda yawngai honasi haina ina mayamda appeal tawjari kya phajakraba ishorgi wapawna akhoi sangilasi revelation aikoina 19 gi 7 to 9 akhoi yangsi masi khara yingminasi let us be glad and rejoice adugi matungda punama si matungda hai akhoi harausi khoi nungairasi give honor to him mangonda ikai khumnaba pisi for karigidama ikai khumnadona khoina ishorda ipa ishorda aduga prabuda khoina thagatse karigidama khoina thagat kaduribno phiri for maramdi the marriage of the lamb is come lamb adi John 1:29 gi matungna prabu Jesu Krista akhoi gi kanbiba mapu prabu Jesu Krista gi luhongba do la and his wife had made herself ready mahaki nupido masabungna thorang tawjare hai asida ko yam phajabani ko masina prabu gi luhongba la magi kaina adusu thorang tawre haibani sida kaina kanana oigini habse khona mu yeminasi ko makhatana to her was granted that she should be arrayed in fine linen clean and white linen gi phi yamna luba aduga yamna ngauba ado haidiba maki kaina asida setnaba pibire hamne dress ado pibire hamne kanana pibiba bor na kaina aduda pibibani sinapsing kawgumsi aduga karino fine linen for the fine linen is the righteousness of the saint fine linen have stigari dharma chenba mis akoina dharma chenba misingi adi achumba chapa akoina sense christian sing adugi ishona kan bikraba mising adugi dharma chembani hai sense sing adigi dharma chembani hai aduba haidiba dharma chemba finally kanana pibiba prabu na pibibani aiko isa ithandagi pangane sinawsing dharma chemba kaisu phangningai lete aikoina afaba myam taruga aikoina longa ga aikoina dharma chenba phangadab nate dharma chemba sidi aikoina prabu da thajaraga sanga kanda prabu na aikoida lakpira kanda prabu na aiko gi thamoida leibira ka thawai singba pana khoi gi wang changalam sa loina control tawro kanda leiraba matamda aikoina maki dharma chemba je phangbani mi amna prabu gi dharma chemba phangba tarabdi mi adugi punsida nauna pokpa ishorgi new covenant adu mapung phaba mi oigini aduda natana haiba mi adu prabu na loina biba taragadi pap haibdo thadokani maramdi prabu na maki punsida pap tode prabu na akhoi gi thamoida lerega akhoi gi pangana nataba mahaki pangana pap thadopang asumna haiba dharma chemba se thajabagi mapana phangbaneba kanana prabu na pibibneba kanada akhoi christian lamboibasing haidi dharma chemba mising aduda pibibani habni sida da hai aduga verse 9 de yingchi he said unto me mahana engode write you blessed are they which are called unto the marriage supper of the lamb yaw masa adugi luhongbagi sakhang aduda kaukraba haibdi call kaukraba adu haibdi invite tokraba baton pikraba makhoi adu yaifabani and he said unto me these are the true sayings of God wasi shona sing habni aisha ekhoi makha sangsamena si sinawsing ekhoina luhongba haibse karino masida laise kanagi luhongba krista gi luhongba lai habni madugi da mai khoi harause yami masigi luhongje karamba matamdu oigini prabhuna ani shuba laap matungda magi missing koina hala sigiba missing hinduna laiba missing che pulap pura kanda masigi luhongba se sargada pangthokadabani masi sargada laigadabani hoi kanagum mishna prabhuna ikhoigi kainani aduga church haisina mahaki kainani hai church kuding mocha mahaki kainani hai madu yam lale madu ikhoina bible lagi ikhoina yengmina siko aduna haideba church asigi dress ti ko kaina asigi dress ti Prabhu Jesu Krista gi dharma chemba do lai habni aduga sida jung verse 9 da num takchare kaina habsi ka church asiga manade je maramdi
luhongba aduda kauba misu kaina ama tongan leijare aduga maduda barton phangba luhongba sida yawgadaba ishona invite to mi kanglup amasu verse 9 da palli aina haibnate Bible na haibne call unto the marriage supper of the lamb haibne koina luhongdigi mamangda koina aran chakhang koina luhongbagi chaklen se koina ayambana sanai adugumba aduda saraba saningai gidam invite to mi amasu lady kaina amasu lady haibne ahamba koina yeng luhongba haibse kino Aikona Genesis 2:24 Adam Eve semlaba matungda ishon asumna hai therefore shall a man leave his father and his mother nupa mana maki mama mapa thadokani and shall cleave unto his wife maki nupi da sena paigini there shall be one flesh amna haksang amata oigini hami masida paleba luhong baibdi nupa nupi ado haksang amata oiba asineba mokhoi luhongba matana mokhoije punsanba union ocean baje haksang amoto hoi haksang tongan lagajo thawaida wakhal puningda amata oina leibase masibune haidi union of the wife and husband mawaga mapuroibaga makoina lipun amada mokoi haksang amo oina tongan lagajo haksang masa amatene haina punsan baje masi union asibo koina luhongba haina khaneba Matthew 19 5 6 asumna haijini haiko aduna ishona khaidokrabo moy ani khaidopinu mokhoni one flesh oigini sida verse 6 therefore they are no more twain but one flesh mokhoise ani oidere haksang amata oire what therefore God has joined together ishona punsan khrabado let no man put asunder mina khaidok sajanu hai divorce to uno hai nista haidi aduna nupa nupi akoina shore amagi makhada punjalakpaje union office masibu luhongba aduna hairiba asibuni akoina luhongba na hairibse Kristagi church ka mahaka amato oina puning amato oina laiminabdo madugo akoina haiba aduda koy mu yengsiko sinapse topic de am sangadaba topic ne do tenjange who is Christ by Kristagi kaina se kana oigni hamni aikoina yengse adubu maki luhongba ase akoina Revelation 19 da haibigi matungina de mase aroiba matamda magi kaina ase tholakane karamba matamda aroiba matamadi prabhuna anishuba laktrine ge heng mamangda kaina ase tholakani aduga Babylon gi pet spiritual Babylon gi pet mahana marai chai tharakwa adugi matam mahana prithibda leba mi khuding ma asibu han Sunday gi law pass tawraga missing asibu sabang aktaba missing bu han ngai gi ya thangpiba adugumba matam aroibagi end time gi matam asida ishorgi Kristagi kaina ase tholakani hani ado misna kaina ase church hai tagdi Adam gi matam dagina Adam adu sikiba kodema ase loina Adam gi matam dagina aroibagi matam hingna sarga chaliba aikhoi mapung khuding sarga chakhatam mapung khuding se kaina nena kana misna hai madu lale masini ko maramdi gas haiba masulari luhong asda gas haiba masungleri maramdi aran chak chaga doise kaina nate aduna atopa mi khanglo amasu yauri habse sini adubu koina kaina se kana no haina bible da sum yengba matana bible da mi yamna special oiba mi group ama yawi maduri Revelation 14 gi 1 da 144,000 hane Mount Zion da mahakaloine na 144,000 lepami mokoi da mapa gi ming marai bukte irami mapa gi ming marai bukte iba haibegi arthadi ishogi lamchat ado mokoina mapung phana Kristagi ipa ishogi lamchat mapung phana reflect awi habi aduga nakoina Revelation chapter 7 da ikoina mamang da sunai nakre madudi yengbio 144,000 lai mokoi adudi kanano hingna Prabhu Jisu Krishna lakpa matanda hingna sargada sakadaba mi adune asi bhaibse tangdabida sakadaba mini mokhoigi lamsati Kristaga heng mathangda layaba mokhoije haiduba mi group asibu aikoina Kristagi kaina oigini habsineba masi maramdi karino haiba matanda masini mana haing asiguje kaina aduda magi dress setningagi pibire habi ade fine linen pibi aikoina fine linen asigi dharma chemje kaigi mapana phangi thajabagi good fight of good faith to adugi mapana aikoina dharma chemje phanggadabane masi ni aikoina kawgumsko masi ni aina hajar bisem masi kaina ni aduga guest yengchiko guest sulai aikoina Revelation 19:9 da haigre aina pararoi aduga Matthew 22 da
ꯑꯩꯈꯣꯏꯅ wedding garment ꯒꯤꯀꯣ parable ꯐꯖꯕ ꯑꯃ ꯂꯩ ꯃꯗꯨꯗ Matthew 22 ꯗ ꯅꯈꯣꯏ ꯐꯖꯅ ꯄꯥꯕꯤꯔꯣ ꯃꯁꯤꯒꯤ 2 ꯗ ꯑꯁꯨꯃꯥꯏ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕ ꯑꯁꯦ ꯅꯤꯡꯊꯧ ꯑꯀꯛꯅꯕ ꯅꯤꯡꯊꯧ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯕꯥꯇꯣꯟ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯕꯥꯇꯣꯟ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯌꯥꯝꯕꯗ ꯏꯁꯣꯔꯅ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯇꯧꯕꯗꯤ ꯖꯨꯁ ꯃꯆꯥꯁꯤꯡꯅꯤ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯂꯥꯛꯇ꯭ꯔꯦ ꯃꯈꯣꯏꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯍꯥꯏ ꯚꯔꯁ 8 ꯀꯣ ꯃꯥꯒꯤ ꯃꯤꯅꯥꯏ ꯂꯨꯍꯣꯡꯕꯗꯣ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯇꯣꯟ ꯄꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯇꯤꯛ ꯆꯥꯔꯦ ꯑꯗꯨꯅ ꯆꯠꯂꯣ ꯁꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯧꯔꯨ ꯃꯈꯣꯏ ꯂꯥꯛꯍꯜꯂꯨ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯧꯍꯜꯂꯦ ꯐꯨꯜ ꯑꯣꯏꯔꯦ ꯑꯗꯨ ꯚꯔꯁ 11 ꯀꯣ when the king came in to see the guests hariba atithising atu mahana ningthau aduna yengba tholokpada he showed there a man with had not a wedding garment luhombagi phijon setaba nupa ama matuda leiramba thengnei hai masida hai ko masina verse 11 abdi ningthau aduna guest adubu yengba lai hai masigi parable ase ekona wedding garment gi parable ase prabhuna ipai king habsina ipai shoni aduga sideda bor habsina prabhu jisu christ ne sida kaina haiba amasu yaure kaina kana oigini hoi sidadi mayek chana haidre aduga ges haiba amasu yaure mana batom phangaga luhomba aduda saru yaba mi maduda haibdo christagi prabhu jisu christagi dharma chamba mising dharma chambagi phijol hiding my wedding garment do aduguma setpa mi kanglup amasu yaure ba ges habse aduna ges habsina kanano haiba matamda Adam gi matamdagina aroibagi matamda aikoina Adam gi matamdani akoina sina sargada satkraba missing asineba 144,000 gi magundi sandraba sargada satkraba aikoina siraga sargada satkadaba missing adubuneba aikoina ges haina haidebse aduga kaina haidebsina hingna asiba yautana lamchataju Prabhu Jisu Christ hengna laiba adugumba missing aduna makhoi asini habse akoina masi kaugumsi wasilere akoina mathangda changjalase aroibda Revelation 19 gite I felt a spirit to worship him aina magi makhongda kurumningai turami he said unto me man ingodam see thou do it not nang tawna me mana makhongda di sargaduki makhongde I chunangi fellow servant nanga thabuk suminabane of thy brethren nang nasinau sing that have the testimony of Jesus Prabhu Jisu Christ gi sakhi leba adugumba sing adugi manungda amani hai kanana sakhi lei na ki brethren nang gi nasinau sing adi apostles sing na Prabhu Jisu Christ gi sakhi lei worship God ishobu karamu for the testimony of Jesus is the spirit of prophecy hai the testimony of Jesus ti kanana spirit of prophecy na masi kanada leba koina Christ gi sebok sing aduga maisau sing aduda lei hai aikoina yengse masida spirit of prophecy gi manana kha yengne se Revelation 12 ki 17 da hai singnai aduna nupi adubu khogi remnan sadu sawrami haika went to make war with the remnant of her seed mahaki lemhu kha haibdi remnan aduda mahana lan tawrami hai sida mana asuna lan tawrami hai lan tawrami we skip the commandment of masina ishogi athang chingai and have the testimony of Jesus Christ kanada testimony of Jesus Christ awoibagi ishogi remnan true remnan sasida shogi yathang taranga pa sabat yauna yathang taranga iba missing asida Prabhu Jisu Christ gi testimony of Jesus Christ layeba aduga sida sai khona pakhre sida nang gi matungna testimony of Jesus Christ is prophecy ne hamne prophecy gi thawaile laiba hamne khona 1 Peter 2:1 gi 21 da ham for the prophecy came not in all time by the will of man but the holy man of God spake as to remove by the Holy Ghost adun prophecy se kanai mapan lakno maicau singda ishona ngambi ba dugi mapana lakmani hamne aduna oiba ishogi remnan church asida maicau ama lakane hengo maicau ama lakane hariba maicau asina koina Prabhu gi damak sakhi piba tungda lakadaba mayam se ko prophecy kyamunum je haibiba adu maicau ama lakane adu magi writing sing adu Bible da yauroi adu aroiba matamda Prabhu na laktangi mamangda lakane hamne Joel 2 gi 29 da haibigi matung nasu aigi thawai aseng mase nakhoi hakchang khun mi pung khudimakta nakhoi na cha na su singna prophesy togni hai ko
aduga nakhoi ahal oiba missing to mangmangani naha oiba missing to vision ugani hamne. And also upon the servants and upon the handmen is those days will I pour out aduma matam dalakani thawai sang lo heda gadam matam lakani adubu ishorgi maichau sing ase mokhoi thawai sang ma phangnaiba adugi mapana mokhoi prophecy dan and revelation ga hari sing de pibiramani adumaina adugumba gi khudol iba church ama lakani adu hairiba hoi prithvi da huji leiba mi kyamna krem tonai aiko huji mana maichau saba mi kyamna lai ko adubu hairiba maichau sing asida aseng maichau ni maichau nate habse karina khangani ishogi athang tarana lepkhaneba akona Isaiah 22 the law and testimony if they speak not according to this word it is because there is no light them habse aduna hairiba maichau ne hana claim tor khudimokse makoina aiba lairik su laigini madu kana gi prabhu gi maram da igini bible gi maram haibse masini masai go hai iroi aduga makoida kaido maichau amasum makoi oigineba kamaina makoida aseng maichau ne hana khangani ishogi moroina Sabbath 4 commandments masi including masi yauna aduna ishogi church ta laiba mission achibu instruct tawgudaba amal layeba adubu aikoina 7-day Adventist sing da su aikoina Ellen White habse masi ishona pibira pandu pini ma masai lairik haite class 2 khatang pass tawe adubu mahna iramba lairik mayam sidiko hoji phawbada prithvi da lairiba apaw Shakespeare asina singba mi kyan ikiba lairik sing adudagi mana ibisina masing heleba malaire hebanate ado kaiguma mana mina maran kyamram se mana ibising mingondagi plagiarist ni mingondagi boro tore ibne hai kana gum research mem yengre mingondagi puraga mingondagi khomjalaga lairik tagi macha macha lokthog iba taragadi mahki mapunsida iramiba lairik sing nomda page kya kya iram gre ko aduguma iramase iba ngamoy na hai kalpana tore iba matamde iba ngamoy habni aduna mana iramba khuding mase maki writing paba matamda nakhoi na paba taragadi nakhoi prabhu gi hinna ba leiba ngangani bible su yamna khangba ngangani aina ngasi bible khara khangjaribse magi writing magi lairik sing ase fadana pai magi lairik sing cha yamba lairik paba loikre man iba lairik chuki mati yamkhre lairik cham chani adugumbani adumaina ni aina magi lairik cham ki mathakta de khoin pakhre yam pakhre aduna ishoga su yam nangnaba bible gi asum su yamna khanganba adugumbani ko hoi na khoina mongonda thajabiu haide khoi test tawbiu aduna na khoina magi lairik chen khoina moroina kwai phajaba desire ages kumba step to Christ great controversy roiba matangi lairik sing hakchang phobagi sum ministry of healing lairik yam lai asiguma singe na khoina paba taragdi na khoina Google dai chu Ellen White writing ana app thokani madudagi na khoina download taro paba yai test tawbe yai aduga mana haide mase bible gi wang haide aduna mahapu thajaba mi amana prabhu bu thajagani chumna pabuna haibadagi matengna ne mana sarami aina iribase kedoba kanagumana khoi bible na haiba kha illadi ai lai se pada su ye he aduna mahana haibadi maki lai ta paw haide adu mahana ma bible se phajana paw bible haibagi matengna insi sasi habani adugi matik son khaban nupi amabu ishona sinabani masini ko isnaw sang sigri side lo silase mathangda aikona 11 dagina aikona lemahuri basingna prabhu na ani shuba lakpa adugi maramda akoina mathangi sabata nenerse tabiriba mayam khudingda ishona borti boishno koi prathana tawse sagata lebe paisham thagachare prabhu gi kaina kanano haiba asigi maramda spirit prophecy gi maramda koina kara nina kare aina ngangda sakpada soiba lan kiba kaya usungak pe tariba khuding tana ki mapana ida borti na bio Prabhu Yesu Christ gi mina kuram jai amen.